ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯃꯣꯔꯣꯛ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯅ ꯅꯄꯥꯛꯄꯤ ꯃꯔꯥꯗꯨꯅꯤ ꯁꯤꯡ ꯆꯅꯝ ꯑꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯣꯀꯦ ꯊꯨꯝ ꯆꯥꯃꯁ ꯑꯅꯤ ꯊꯥꯛꯑꯅꯤ ꯃꯣꯔꯣꯛꯅꯦ ꯆꯥꯃꯁ ꯑꯅꯤ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯗ ꯕꯣꯏꯜ ꯋꯥꯇꯔꯗ ꯃꯤꯛꯁ ꯇꯧꯔꯒ ꯕꯣꯏꯜ ꯇꯧꯔꯒ ꯃꯍꯤꯒꯤ ꯁꯤ ꯍꯥꯞꯄꯅꯤ ꯌꯥꯔꯦ ꯉꯥꯁꯦ ꯀꯩꯅꯣ ꯇꯧꯔ ꯇꯣꯠꯂꯅꯤ ꯑꯩꯈꯣꯏ ꯑꯆꯥꯊꯥꯎ ꯑꯍꯥꯟꯕ ꯈꯤꯇꯪ ꯍꯩꯕ ꯊꯨꯝ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯣ ꯁꯤ ꯉꯥ ꯔꯧ ꯃꯆꯥꯁꯦ ꯀꯨꯝꯅ ꯇꯥꯎꯔ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯇꯥꯎꯅꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯃꯆꯨ ꯈꯔ ꯍꯥꯞꯄꯅꯤ ꯇꯣꯈꯥꯏꯕꯤꯔꯅꯤ ꯑꯅꯝꯕꯅ ꯃꯩꯇꯩꯗꯤ ꯃꯁꯥꯂꯥ ꯅꯨꯡꯁꯥꯂꯥꯁꯦ ꯀꯌꯥ ꯆꯥꯗꯕꯅꯤ ꯁꯤ ꯇꯣꯠꯄ ꯂꯣꯏꯔ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯉꯥ ꯇꯥꯎꯔꯁꯤ तेजपत्ता थादरनी हजी होरगे तेजपत्ता थादरगी मोरजे किलो हफ्ते लगे सिंग थादरनी और नपाक्पी चन्ना मसुबा जीरा खर चाइसननी ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯤ ꯑꯩꯅ ꯌꯦꯡꯕ ꯑꯣꯖꯥꯅꯤ ꯃꯆꯥꯅ ꯁꯥꯇ꯭ꯔꯅꯤ ꯃꯃꯥꯅ ꯉꯝꯗ꯭ꯔꯀꯥꯟꯗ ꯃꯆꯥꯅ ꯊꯣꯡꯅꯕ ꯇꯥꯛꯄꯤꯔꯤꯅꯤ ꯃꯆꯟ ꯆꯅꯝ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯃꯤꯠ ꯃꯁꯂꯥ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯃꯆꯟ ꯌꯥꯝꯃꯜꯂꯁꯨ ꯍꯥꯎꯇꯕꯅꯤ ꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯃꯦꯟꯁꯤꯟꯕ ꯍꯥꯞꯆꯜꯂꯅꯤ ꯈꯥꯕꯩꯅ ꯍꯦꯛꯇ ꯋꯥꯔꯤ ꯋꯥꯔꯤ ꯑꯣꯠꯈꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯉꯥ ꯍꯥꯞꯆꯜꯂꯦ ꯑꯩ ꯃꯆꯨꯅꯦ ꯃꯆꯜ ꯃꯌꯥꯝ ꯐꯨꯠꯈꯤꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯅꯤ मोरक खरा हापचल्ले खुमजलिंगेदा अखोय माना थागिबा हैनौ पाम्बी हैनौ पाले मयामदा येंगनगे हजि इमाना थाबनि चफम पाम्बी सिजु मपान साचल्ले कुमसिगी हैनौनि
ꯍꯩꯅꯧ ꯍꯟꯗꯛꯇꯤ ꯈꯔꯕꯨ ꯄꯥꯜꯂꯤ ꯉꯁꯥꯏ ꯃꯍꯤꯗꯨ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯒ ꯑꯣꯏꯅ ꯕꯣꯏꯜ ꯇꯧꯔꯅꯤ ꯏꯟꯖꯥꯡ ꯑꯣꯏꯅ ꯍꯩꯖꯤꯜꯂꯅꯤ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯅꯤ ꯃꯊꯛꯇ ꯁꯤꯅ ꯃꯔꯤꯟ ꯉꯧꯕ ꯃꯔꯤꯟꯅꯦ ꯑꯂꯨꯅꯦ ꯅꯥꯀꯨꯞꯄꯤꯅꯦ ꯇꯧꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯇꯧꯔꯒ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯇ ꯂꯥꯛꯑꯦ ꯊꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯨꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯔꯧ ꯑꯇꯥꯎꯕ ꯊꯣꯡꯕ ꯆꯥꯛꯅꯦ ꯑꯗꯨꯒ ꯊꯕꯤ ꯆꯝꯐꯨꯠ ꯑꯃꯅꯦ ꯃꯔꯤꯡꯒꯥ ꯑꯉꯧꯕ ꯑꯃꯅꯦ ꯃꯌꯥꯝ ꯍꯧꯔꯁꯦ ꯑꯍꯥꯟꯕꯩ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯒꯦ mẹ hầu dê ini mari nggak ngomongnya Đi tay đến nhà này nè. Đi sẽ cầm cho. ngon như hồi đó thuyền ma còn mà
Sáng rồi. ngon ngon quá. 삼부지디 헤이디 라스를 싸갈래고 làm hào đấy mấy em chào bữa xuôi đấy rồi mà tăng là xin sân chơi kia ở đây video trên ngoài bữa ta đi subscribe cho video like cho video mấy em comment cho video